Factory the Numidang pung taragi matungda Nupising tabak suba the Manipulangan ating tamkre. Manipulangan ang asituki notification naman na factory ama hektada Numidang pung taradagi matang pung mga pawahay di ba matamasi tabak tawda ating tamki bagaloy na Nupi workers sing idamok factory sa lai di ba sing nalakot kadaba tabak sing sukhankre. Manipulanga ki additional Chief Secretary Textiles Commerce and Industry Anurag Baspai ng sithokiba sirolamada Factories Act 1948 Act number 63 of 1948 ki section 66 ki subsection clause 1 ki clause B ki makada Manipur gi na factory makal amata da Nupising Numidang pung tara tabadagi mathangi pung mga phawba thabak tawbada athingba thamlei athingba asi notification sin hek thokpadagi satnaba hawre hadi Factory the tabak suba yauri binu pising gidamak factory salari bising na tawgada ba tabak singi matana paladuna siroladuna hai Numidang pung tariat ki matung phawba nupising tabak sugada bani haiba niyam thambe haroi adubu tabak sugadori ba nupi masana apamba gi matung ina ai ba sirolama pirak patara bari pung tariat ki matung tabak subi ayaba pibi hai nupising bu tabak pidi ba miyoina tabak sugadori ba mafam sing matik sana mai ngalan bagaroina CCTV camera sing mafam kaya da thamduna Factory manung amadi mapani akoi bising kupni jengsin gadabane amadi thabak piri bising gi maikaidigi Nupising mayum phawba section thin gadabane thabak piri bising na Nupising gi pathana ba matam hela masum hygiene gi yengna sabsana working conditions sing tham gadabane amadi thabak sufam da nupi da tamthi buli salandana ba section thorang taw gadabane magna nupi amana factory edu thabak tawbada mafam satri haiba khangandana ba Kalandana ba tabak lokot kadabane tabak supam da nupi pathapam tokhai ba kaning thina thamgadabane madi sinmi am oina nupi gi haksing mayak sing na khangan ba warol thetun thamgadabane tabak pi riba singna sexual harassment of women at workplace prevention penahibis and redressal act 2023 na pi riba provision singa na sakadabane Occupier natragana manager natragana factory edugi responsible oiba miyoising na tabak suriba Nupising da sexual harassment pihandana ba tabak lokot pa haibasi duty ama oina lawgadabane Maternity Benefit Act 1961 na pidiba provision sing sabsana nupi workers sing da pangangadabane amadi mirol bi natragana Sajen Nupising ayuki pung taruk tugi Numidang pung taruk khawgi manungda tabak subagi matam oigadabane hanis pali Assam Rifles ki mingchat nongma2gi mangsilakle MP Leisemba ngamkai sambal khana bi yungba yot ki makhong taraga manga sakang na bisingna Assam Rifles ki laina huran ki pathagdu osin amki hena Manipur Assam Rifles ki mingchat nongma2gi mangsilakle haina Rajya Sabha gi MP ningthau sana jaba Leisemba nungnang ba phungdorakli MP ningthau sana jaba Leisemba na ma ki official X account da thadorak poramada mataki wafum basi phungdorak pagaloina ngamkai pari ngakpagi thabak neutral oiba madi mathau masakhangba border security force BSF kumba central forces sinagadabane hadi Manipur amasu Myanmar ani ki marakta kilometer sahunga maudragani pan sang ngamkai paring puliba asiki manungda ahan bi goina kilometer sam kunthrago humdoi asang basar ngamkai sambal khabagi thabak hauju mafum kya sangsili Manipur sector da ngamkai sambal khabagi thabak lokshilaba singdi fence with track board kilometer 37.21 IMB approach road kilometer 18.55 erection of post 14.16 amasum erection of fence 9.43 ni ngaklibadi Assam Rifles ki kem ka yamna nakna leiba mafam na ngamkai sambal khana ba yungbu yot ki makhong taraga manga masakhangda bising huran khrena Assam Rifles ki mekedi gi More police ta complaint ma torok pasini complaint du ki matu ina More police ki kangbu ama mafam madu da satuna yengsin mada Yot ki makhong taraga ma kakthalaga huran khaiba khangmamli Assam Rifles ki naton somok tarangam kai sambal khana bi yungbo yot ki makhong hurar han ki pasimangna status gi miyamna Assam Rifles thajab nongma2gi gi mangsilakti maram asinangam kai paring ngakpi gi thabak BSF kumba neutral oiba madi mathau khangba central forces sinaga tabin han sinthok sana jabol simbana makhatana phungdorakli Modi amasum Amit Shah gi lising makara Manipur unity stability amasum development anawa chapter ama laklagani bire India na ningkha tamlakpadigi matam khwaidigi sangna home minister oiba misak Amit Shah na oiri haidun hanagi chief minister nungthomam berena thagat pa phungdorakli hanagi chief minister nungthomam berena maki X account thadorakpa worol amada laiba asigi oina khwaidigi matam sangna home minister oiba misak Amit Shah na oiri matam sangna home minister oiramba sing Sadar Balabhai Patel amasum Lal Krishna
office pairama matamdagi su Amit Shah na heli leba asigi ihan hanba Home Minister Sadar Balabhai Patel na mahangna office pai hiba numit lising amaga saniga taraga nipani duga LK office pai hiba matamna numit lising aniga saniga yangkai ga taruk ni adubo Amit Shah na Home Minister oina phampurak pana ngasi August mangada numit lising aniga saniga yangkai ga nipani sukre hari Amit Shah na Home Minister hek oirakpadagi Article 370 muthakibadagi hauraga terrorism gi mayok singthaningai o thabak sing pangthokpaga loina leba asigi internal security mapangal nga karan bangam kren su singtharakli Amit Shah na leba asigi Home Minister oirakpadagi Manipur gi oina singthaningai o thabak khara pallabada Manipur People's Army ga MPA peace talk ki matana yana bu purakre ma ki losing makhara jiranong United Front ka wari sanakre peace process thazaba thamduna insurgent kya amasu khulai thadokna mawsa ki punsida halakpa ngamkhre ma ki mating loidna Manipur war on drug ki thawrang lokhotki ma ki miyang makhar indo member ngamkai paring mapung phana sambal khana ba thabak lokhot pa hokre hari loidna Prime Minister Narendra Modi amasum Home Minister Amit Shah gi lusing makhada Manipur unity stability amasum development da anawa chapter ama laklagan henasu thazaba phungdorakli Manipur State Commission for Scheduled Tribe ki chairperson khanbada corruption tawrabli tumina lairoi TYCM Manipur State Commission for Scheduled Tribe ki chairperson khanbada corruption tawduna transparency oina khandaba tholabadi Tribal Youth Council Manipur TYCM na tumina laithokloi haina council asigi vice president thangmaingam ayungshina phongdokre wafam asi ngasi Manipur Press Club ta pangthokiba pawmising unaba ama da phongdokhibani mana makha taraduna Manipur State Commission for Scheduled Tribe asi kumza English nganiga taraga marida bill oina semduna kumza English nganiga taraga taruktagi satnaba horki Manipur State Commission for Scheduled Tribe ki chairperson asi sahi ohum khudingi anawo chairperson hapi masi lisang sina sataduna lakpana haukiba tamda pairamba chairperson asi satliba sayi sigi July taraga marida maki tam lohiduna hauzu Manipur State Commission for Scheduled Tribe ki chairperson gi phamasi hangduna lairi chairperson gi pham hangduna leiba sina tribal gi oiba thabak thoram kya pangthokpana ngamduna lairi masigi damak hangduna lairiba chairperson gi phamasi hapina ba chief secretary da ayiba sirol oina pisin ki lairi aduma pungasi phau karigum notice amata thoktuna chairperson gi phamasi hangduna lairi hangduna Ladiba chairperson ki pharmacy atopa matamda hapina mari lenaba singna thabak paikhat pi wainasu pawus to makhatari amaramna Manipur State Commission for Scheduled Tribe ki chairperson asi hapna bo hona matamda tribal gi maramda ningthina khangba miyoina hapigadabane loina chairperson hapna bigi dama transparency oina notice thoktuna corruption yauduna hariba chairperson gi pharmacy hapkadabane kariguma chairperson gi pharmacy huralana da hapsilamba thoklabadi Tribal Youth Council Manipur na tumina lai thokloi mari lenaba singna transparency oina thabak tawduna chairperson gi pharmacy atopa matamda hapna bo hona biyu haiba thamlakhi anasu pawusna makhatana supali ado tendana sum mem na thamjaramge haujikuina di mem pawusi matang sen sinjarage amasu makhata ba no update mem punanga mina sena channel sigi makedi gi meng phamda makhata na thamjari